Online Manipur YouTube channels being birba mayam pumna po amuka hana taram noksari ahan badayam na maruoiba pawam update thamjage Facebook amasung Instagram ne yadribasi akhigi server down chatpagini aduga amuk hana yarakani Facebook ki engineer team singna akan ba mongda hojik server sing semi aduga athuba matam de yaragani hairi breaking news Facebook users reporting massive outage across the globe. Twitter da Mark Zuckerberg na still guys wait few minutes everything will be solved haina Twitter da phongdok piri athuba matam da akoi Facebook amasung Instagram yarakani masi marak marak ta thopa thodok ni Facebook amasung Instagram ge server down chatpasi aduna mayam kairim warngai leite athuba matam da yarakani aduga mathangi update asina irang asiga mari lenena miyoi kungani pande hojik phawa thiba khangdri chief minister pawasi pandam pawse dagi lokhachabani Manipur da mamang sahi ki me hom dagi horok libe irang asina maram oiraga miyoi lising amga samnga yangkai ga manga asok apan nangki thiba khangdana leikiba miyoi humpu ga humdoi gi manungda miyoi kunga taruk na sina fangki miyoi mapan na hingna phangbangam ki loina na miyoi kungani pande hojik thini ba khangdri haina chief minister nongthongbum biren na phongdokre wafam asing asi chathaki ba assembly session gi wahang pohong matam da opposition gi MLA Surjakumar okram na hanglak po wahang gi paukum pira dona chief minister na house da thamki bani chief minister na phongdok ki ba mangki ba miyoi edu gi khungul lina balengak na hot na ba ya ba hot nari adubu sangbada khudung sa da mafam kaya thengnari amarom da soklaba sing adugi manung de state security force ki personnel tara maudraga nipan ni central force ki na kunga nipan ni loina sok pasing adugi manung da miyoi sahum gu guntraga mari de nongmai maru na pan bani kunga mari na bom gi implanter na pan bani haipo wafam tamki MLA Surjakumar no wahang makha taraduna phibam khara thina soklaba miyoi sing gi analeng de lengak na meeting sangbiu haina house ki khuthang da chief minister gi pungning sing sen ki loina na chief minister na su soklaba miyoi sing lengak na leng duna lagli ka hena soklaba makha taba leng mathau taba sing lengak na miyeng sangli chit thauba na tragna khangdaba leirba su lengak ta pau phobiu haina su chief minister na house ki khuthang da appeal tauki aduga mathangi update asana hemanjit amadi linthroingambi mihat senaba manga fagat lesar sit tangat krem mamang sahi July 3 tamang khib dagi ngasi phawa thiba khangdana leirliba mahiroi hisam hemanjit amadi luwang bilin thoingambi gi case ka mari lenuna thodok adu da senaba miyoi manga phaduna wathuk asigi matang da asumba wel fangnaba sar sit tangat kre haina Manipur ki chief minister and biren na phongdok kre ngasi loisin ki ba state assembly mi pham gi wahang pohong mari lenuna opposition MLA ke megasan ran hanglak po wahang gi pokum pire duna chief minister na wafam asi phongdok ki bani MPCC ki president so riba MLA ke megasan ran mahiroi ani se mang ki ba mari lenuna hanglak po wahang gi pokum oina chief minister na phongdok ki bani independent agency am oi riba central bureau of investigation na hai riba case asi gi matang da yamna kupna yengsilli hojik phawbu gi de mahiroi ani asi gi aksang phangba ngamdana leiri adom pu CBI na kupna thijin bana maram oiraga sapsana haiduk pangamdri hai ki amarom da thodok adu chenari be miyoi manga farabani na maming matha haibina ba MLA ke megasan ran thangalaki ba wafam da hojing maki oina di CBI na thijilibani na MLA masada private oina chenari be singi maming matha pijage haina chief minister na en biren na house da thamki aduga mathangi update asna leimakhong heavy fuel power plant gi thau Europe gi thorok kanagumba kharna sathaki bagi kudam lei thijilli biswajit leimakhong heavy fuel power plant gi hu senba thau Europe gi thodok adu kanagumba kharna satharam bagi kudam sangdam leiramba thengnai thodok asigi matang da case lokatuna thijilli hain power minister TS biswajit na phongdokre ngasigi assembly mi from the calling attention gi khudong chaba loduna opposition MLA ke ranjit amade TS location na leimakhong heavy power fuel plant yukibagi matang da pukalak po wafam da minister na phongdok kibani minister biswas na pi kiba paukum adu bu sogal aduna home gi thausu puri ba chief minister en bire na phongdok kibada thodok aduma kanagumba kharna fattaba wakhal amagi makada sathakibani thodok adu gi matang da FIR ani lokhatuni yamna kupna thijalli haiba wafam house da thamki calling attention Pukhat khiba opposition MLA ke ranjit amadi MLA TS location na hokiba kumja 2002 da matam dugi India ki president APJ Abdul Kalam na sanga ki balai makhung heavy fuel power plant asi matam kuina yudraga handak ikang khangudana karam no Europe libano sena ba music farabra thodok adugi matang da lengak na thijan khiba gi report house ta thambine ba taksen ki power minister TS Biswajit na paukumpira duna heavy fuel power plant asi high speed diesel oil low speed oil amadi Finance oil season aduna chalai ki bani adubu mai puthokpada ki thau lei bani hena sel sangla pon maram oiduna kumja 2012 tagi chalai belep tuna lakpani marak asida ikang khanghauduna chaliba sahi asigi January 10 da power plant asigi thau Europe ki bani thau yuduna kanti sabal gi luang biturel da yorpada gi miyoi bagi aksang da lena tina pokhalakpa yabagi oithokpa leibana Europe ki pa thau adu labu amada thaidoki chief minister gi poktok makha da paikhat ki ba thorang adu gi matang da IIT Guwahati Coast Guard team state ki environment directorate amadi oil spill combat team Pune na singbana expert team singlak tu ne engsilaba matung isingi sample loki masigi manung da
OSCT sample की मतुंग इन इसिंग अदुदा याउखिबा थाउगी चांग अदुना मियोबिगे हक्सांगदा खुदोंग थिनगाई ओइदे हाइबा खंगबा ngamखि अमरोमदा थौदोक अदुगा मरि लेनना DGM अमसुंग थबुक्तगे सस्पेंड तौबा लेख्रे मखाताना IG अमगी मखादा निंगथिना थिजिनबगी थबुक पैखली थौदोक असिदा हौजिक फावबगी ओइना सिंगनबा मियोसिंग फाबा पुनबदी लेत्रि लोइना लेमकुंग हेवी फ्यूल पावर प्लांट गी यूरोप थाउसिंग थैजिलबा लोफम मपुदा पिफम थोकपा कंपेंसेशन सुक्सोय सोइदना पीगनी हाइना चीफ मिनिस्टर ना पावर मिनिस्टर बिस्वाजित की मतिंग पांगबु ओइना हाउस ता थमखि